Bijing tabiru khoi punno pu mes TV na taram na oksha bogal lojana Bajas Kumar na khurumjari ngasigi maru ba pauda under 15 under 17 boys amadi under 17 girls state level Jawaharlal Nehru hockey tournament 2024 ngasidagi hodokre National Highway singda Maitaibu free movement ohenba IDP singbu magi khun singda hanjinnaba amadi su extend tawwa handokna naba memorandum sing pishinkre Prime Minister gi khongchat asina lamdam asigi oiriba wathok asigi waroishin amadi purakadra haibagi thajaba lai haina MLA TS Arun Kumar na haikre Loinana Singapore paigedaba Air India flight ki passenger sing plane dagi kumthahan kre mapung oy paw lobirasi under 15 under 17 years boys amadi under 17 girls state level Jawaharlal Nehru hockey tournament 2025 ngasidagi hodokre Kuman Lampak Laiba Hockey Stadium the Hodokiba Hockey Tournament Kitorum Aduda Youth Affairs and Sports Government of Manipur Gi Secretary Naurim Pravin Department Asimaki Director Dr. Mayangbam Beto Hockey Gi Olympian Khatrimayum Thoiba Yaski Deputy Director SS Nilakanta Sharma Judo Gi Olympian Susila Likmabam Arjuna Awardee Laisram Sarita Yaski Senior Finance Officer and Pari Thoihan Amadi Yas Assistant Director L Anita Sanuna Athoiba Mitunglan Sing Oina Saruk Yaki Ngasi Ahoba Numitki Ahanba Match Oina Imphal East District Ki Young Pioneer English School Amadi Kaksing District Ki Kaksing Higher Secondary School Anina Akan Bamong da Lamba Tahunduna Sanakiba Match Aduda Young Pioneers English School Imphal East na Kaksing Higher Secondary School Kaksingbo Panjal Manga Amada Maithiba Pi Kiba Loyana Hockey tournament aduga mai leinana Yaski Secretary Naurim Pravin na phongdok rakpada hockey masana asi mamangai dadi ugi stick paidna sanabung amada hekta sanarmi adum oinamak matangmi matung ina ngasidi masana asi tap da sanaduna yamna chawkhatpa masana ma oire masida natana ngasi pangthok liraba tournament asi maru oina Manipur gi manungda leiba district singdagi khangatlaba team sing aduna district level da amuk Sangdam Bani Adum Oinamak School Sing Adudagi Lak Liba Sanori Sing Adu School Adumaki Mahairoi Ogedaba Amadi Tournament Aduda Pidiba Jana Kanglon Sing Adu Ningti na Ngakta Badagi Sanori Kya Masana Adu Sanaba Fangdana Halakiba Asi Thoktanaba Yarba Makai Ekoina Section na Thabak Towa Mathautai Haibofam Sing Chu Fondokri Kanotongna serious way na lahon ningi maram disidagi Manipur represent tawren saluraga ada sahi hele adagi then atopa ground da disqualified tawsi yamna adi koi ningba kaini ngai ni siguma thokdoksi thoktana be koi myam punno honasi hebisai myam thamjari aduga then Indo-Myanmar border fencing khaba amasung free movement regime suspend tawkhibi mayokta UNC na changsilakiba bangi khongjang adu government gi maikaidagi issue asi matangda wari sanana ba thajaba pirakhibi matung ina gasinu thilpung 12 makhai taba matamda Senapati leiba UNC gi headquarters pangthokhiba presidential council mifamna khanarba matungda gasinu midang waram pung 3 tagi hauna khongjang asi matam khagi oina suspend tawnana ba warep lokre Banbayabadi UNC na September Nepal tagi hauna Nagataba area sunga chatharakiba bangi khongjang asiga mari leinana central government gi maike dagi wari sananaba khangalakpagi matung ina khongjang adu suspend tawkhibani hairi ngase pungtar rom taba adwai the anti social elements sing na Jiribam district ki singkhong gi mafam khara da leire haibagi akaknaba paw ama leibadagi Jiribam district police Jiribam PS CDO unit Jiribam Special Mobile Patrol Unit Jiribam 7th IRB Quad C48 Battalion CRPF Quad 87 Battalion CRPF Quad 30 Battalion CRPF Quad 156 Battalion CRPF amadi 38 Assam Rifles ki apunba team amana Sonapur amasung Zairol Pokpi Village da ayuk pung 3 makai dagi tara phawa
search operation chathabada khulai kya marom phagat pungam le hari phagat laba khulai sing adudi modified SBBL gun registered number C514379 in ama country made muzzle loading SBBL gun ahum .22 pistol made in India thaba ama country made .22 DBBL shotgun Derringer ama 12 bore Curtis Nepal Biles gun powder yawa Yankai Taro gun powder yawa bottle ahum gun powder yawa iron rod amani hari Prime Minister Narendra Modi Manipur Lakadarba Asiga Mari Lenana National Highway Singda Mitei Maiteibu Free Movement Ohanba Rip Kang Singda Leba Mui Sing Magi Kun Singda Hanzinabagi Ayaba Piba Amadi KNO Amadi UPF ka India Government Kawari Sanaduna Su Extend Tork Libasi Hantu Uhaibo Apam Yauba Memorandum Ama Manipuri Governor Amadi BJP ki President the Fishin Kre Sekmai Kanbaluk Imagi Maira Amadi People's Progressive Alliance Manipur gi Thomi Marina Saba Mihut Ama Laktuna Manipur gi Governor Amadi Bharatiya Janata Party ki President da Memorandum Sing Pisin ba Lakpagi Khongchat Aduga Mari Leinana Imagi Maira gi President Thoksom Sujata na Pongdorpada Manipur da Haukiba Chahi Lisingani Kurumdwa gi May Ahumdagi Hauduna ngasi Pawba Chatharakliba Lan Asina Maram Oiduna Mitei Maitegi Miyoi Singna National Highway Singda Satok Chasin Tawwa Ngamdana Lakliba si Athuba Matamda Pre-movement Yahan Gadabani Loinana Lan Asigi Cheteng Nanglaba Mayum Makai Maina Tumna Thadokraba Miyoi Kayana Relief Camp Singda Sangjapam Lauduna Wana Kangliba si Makoi Makoigi Ponapam Kun Singda Hanjin Hanarba India ki Prime Minister na Ayaba Ama Piram Gadabani Amadi Kuki Lalholuk Keno Amadi PF ka India Government Wari Sanaraba Matungda Tasigi Marida Lamdam Asida Nohunana suspension of operation Su Amuk Sahi Ama extend Tarukliba Asibu Yanindaba Pungdok Laduna Lup Ahum Asina Punduna Sekmaida Kongjang Kaya Sangsinduna Lakli India ki Prime Minister na Manipur Sahi Ani Makai Helaba Irang Asigi Matang da Manipur da Laktuna Amadi Thokliba Irang Asigi Matang da Ngasi Fawba Wafum Amata Pongdokpa Tauduna Hadak Manipur da Lakani Haibasi Angakpa Fawi Prime Minister gi Khongchat Asi Maru Oina Assam Amadi Mizoram da Nauna Paket Kadaba Project Kayagi Yangsinba Lakpada Sangdaba Yadaba Amagum Manipur da Lakadorba Asida Prime Minister ga Miyam ga Haktengdana Unaduna Wari Sanabagi Kudong Sab Daba Kaya Ama Leitabadagi Memorandum Asi Prime Minister ga Miyam ga Haktengdana Unaduna Wari Sanabagi Kudong Sab Kaya Ama Leitabadagi Memorandum Asi Manipur gi Governor Amadi BJP ki President da Pisinduna Memorandum Asida Yauri Wapam Singh Asi Thabakta Onthok Piramnaba Khanganbani Haiki Protest Toraga Nigeria National Highway da Mitei Su Free Movement Ohen Gadabani Highway Port Mana Lauthong Gadabani Highway Port Aduga Relief Camp da Lairiba Ngasi May 3rd 2023 dagi Relief Camp da Lairiba Port Kurimangsu Maigi Mafam da Halan bagi Mana Ayaba order ma Piram Gadamni Haiba Aduga Su Nahan date 4 da September date 4 da Moina Su extend to Hiba Hai riba to riba Moiga Wari Sanariba KNO UPF Makoina Mukona Maigi Ngangna riba Sakna riba Dugi Loiba Matungda Moigi Sudo Sangtoka Matungda Makoina Tawraiba Mod Ya Akoigi Wari Sanaraga so Ata Tokta Haitare Center ga Adugi State Dasida Hokyo Chahili Singani Kurumdogi May Ahumdagi Hauna Tolak Hiba Kanglup Kirang Asigi Manung Ihan Hana Tasi Tarahumdoi the Prime Minister Narendra Modi Manipur Laklabi Haina Akan Mamong the Sam Sarga Lading a Cherek Asida BJP Fungyar Mandal Pakatana Party Asigi Primary Membership Tagi resigned to create BJP Fungyar Mandal Amadi Masiga affiliate Toriba Morsagi Kangu Singh Adu Pakatana resign to Wicherol Singh Adu Party Mari Lainaba Singh the Pishin Kre Hyderabad Mass resignation
BJP Manipur Pradesh ki special invitee Ngasomi Ramsangna lead tauki realization aduda BJP Phungyar Mandal ki senior active member amasung primary member kaya su yauki yum legitraba mioi kaya gi mirau khol amadi mishi minatana thalaba lamdam asigi ngasi fawwa wafam amata phungdoktana leiba India ki Prime Minister Narendra Modi na Manipur da lakpagi wahanthok karino kari karamba lalong amuk senbigadori buno haina poidai lemerol maira paibi apunba Manipur gi makhada semkiba working group of maira paibi movement ki maikaidagi hanglakli ngasi khoyathong da leiba poirai lemerol maira paibi apunba Manipur gi mayai loisangda pangthokiba pawgi mafam amada wafam asi lup asigi general secretary thongam apabi leimana hai Manipur da haukiba chahi lising ani kulumdoi gi me ahumdagi hauduna ngasi fawa kuki militant singna chatharliba lan asida micham miyam kaya gi punsi pikhamnakre meoi kaya mayum makai maina tumna thadok pibudagi tongan ba relief camp singda awal saina khangduna hingliba asi gi yengduna Manipur da noma fawa Lakidraba Prime Minister na handak Manipur da lakani haiduna thorang toriba asi yaningde amadi Manipur miyam ki khanba ngamdraba Prime Minister lakpada lamdam asigi miyam na harau tayam na okpagi mathau tade Prime Minister na Manipur da lakadarba asi miyam ge phanarba khanduna lakpanati karigomba aronba thong thausin amagi makhada lakpo oiramgani lamdam asi kanglup phurup kayana noksi janana laiminariba lamdam asida mapal lamdagi naroldagi changlakhiba kuki militant singna lan hauduna micham miyam kya halaklaba phawbada tuminna yengsinadana leiba ngamba India ke Prime Minister lakpada miyamna sogatpigano haina su pendaba phongdorokli lakani haina lawrak leba khongchang ase Kari karamba lalong ama sangsil lakadol bano haina working group of Merapabi movement na law da bangamdi. Maram aduna Bharat ki Prime Minister na Manipur da lakadol ba kongset ase taram na okpa sumam ngamlor. Loina na ngasigi slogan asilaw sini. District Health Society DHS Kaksing amasung District Mental Health Program DMHP Kaksing na sinduna Kurumdoirak suwa World Suicide Prevention Day gi thorom ngasi Kaksing District ki manung chana leiba hianglam hiran mai hore masampubi community hall da pangthokre sensing the narrative on suicide start the conversation haiba thim da pangthokiba thoram da Chief Medical Officer District Mission Director National Health Mission Kaksing Dr. PAODAM Rajan na chief guest Youth Pioneer Association YPA Hianglam Hiran Megi President Laisram Santikumar na President District Immunization Officers in Charge Kaksing Dr. Catherine Sumati Devi District Mental Health Program Kaksingi District Nodal Officer Dr. Khangembam Gopeshwar PIC Hianglam gi MO in Charge Dr. KS Krishnananda Hianglam Gram Panchayat ki Hanagi Ward Member SS Memsowi Social Worker Ningthojam Yai School Amadi Punsi Lamjing Maira Village Level Federation ki President K. Tomishna na Guest of Honor Sing Oike Loinana PIC Hianglam ki Makhada Leiba Asa Workers Sing Amadi Village Level Federation ki Member Sing Su Saruk Yaki Thorom Adu Pangthokpagi Matang the District Mental Health Program Kaksingi Psychiatric Social Worker Dr. Moirang Them Social Kumar na nunggi Warol Pungdoki Chief Guest Oikiwa Semo Dr. T.S. Rajan na Suicide haibasi karino mi amana kari tawudagi karigidamak suicide tawninglaklibono masidagi aikoi matau karamna ngakthokani loinana kanagum mioi amana suicide tawge haina khalakpa matamda mangonda kari karamba khudam urabadi mi dubu matau karamna khangani haibna singbagi matangna wafam kya khanganthi thorom dugi saruk ama oina mahiroi singi drawing competition ama supangthoki competition aduda hianglam turel manbi primary school hianglam gi class 4 gi mahiroi hijam singkhai nganbi chanuna first iramdam mahiko ima lamaidong class 5 ki mahiroi thoi sanasamna ani suba school asima ki class 4 gi mahiroi nunglepam mangal amadi hianglam Turel Manbi Primary School Hianglam gi class 4 gi mahiroi ilangbam
Mangal Sanan Anina third Taki Makok Matang Home Suba Taraba Mahirushinda Manapi na Poning Tawatki. Prime Minister ki Khongchat asina lamdam asigi oiba wathok asigi waroisin amadi purakadra haibagi thajaba thamdi haina Wangkhei Kendra ki MLA Thangjam Arun Kumar na phongdokre wafam asing asi Manipur Press Club ta pangthokkiba Sargam gi Kothrom doi suba mapok kumon thorong mai leinana permission hangba wahangi pokom pirna phongdokhibani mahakna hai lamdam asita thokliba wathok asi matam sanglakle waba yaba khudong sadaba kaya aduki matik thengnaduna lakli oiba leibak ki fibam asida rajniti oiba leibak miyamna pam khiba wafam singda yumpham oirga low khiba firep ngasisu ahongba karisu leite mafam matam sana Prime Minister unaba Phang Khidrabasu Home Minister amadi BJP gi lusingba kayagi kuthangda lamdam asigi miyamgi apamba miyamgi mihut singi apamba kaya sing adu yauhanduna lakli hairiba miyamgi kholau amadi political party sing na panliba sing suksoi shodna Prime Minister gi nakong yoromgani haibagi thajabalai Prime Minister na Manipur matam sangna lakhidaba amadi asigi matangda karigumba wafam amata phongdoktaba haiba si miyamna yamna penade Penfam Sutokte, Lamdam Asigi, Miamna Awaba Taraba, Matamda Prime Minister Amana, Karigumba Wapam Amapauba Tamdabagi, Pendaba Asi, Ekoi Kuding Makta Fawi, Adu, Tenglabasus Tengna Prime Minister na Laklaga Manipurgi Oiriba, Wato Asi, Waroshan Ama, Purakani Haiba Asida, Ekoi Kuding na Kanminaba Amat Changi. Jungani Prime Minister Amana Lakpa Haibasi Isam Samna Lakpadi Oiroi Ladibo Watok Asigi Matangda Kupna Nainaraga Amadi Kanglaba Matungda Karigumba Solution Amadi Puraki Haibagi Pandam the Lakpa Suksoi Shoidana Oigani Loidana Waroshin Amadi Lakpagi Tazaba Tamli Fundoki Nasigi Thorum Aduda Mongjam Joy Singh Retired Commissioner Art and Culture, Government of Manipur, Dr. Dhanavi Laisram, Social Scientist Laitanthim, Tombi President, IS TV Network, Nando Soibam, Project Consultant, Amadi M. Dhananjoy Singh, President, Sargamna Akhanaba Mithunglen Singh, Amadi, Tharmapu Oina Saruk Yaki, Tharum Aduda, CM at the Department of Art and Culture 2023-24 gi Makada, Sargamna Putokpa, Imagine the Beauty of Manipur, Aikoi Pazabas gi Saktam, Haina Mithwanba audio amasu phone khibaga loinana laikhidraba sargam gi founder amadi advisor gi mitam da hailai katuna ikai khumna bo otki mogi gi maki de gi tawga khoi dum johonjai aduna khoina pambi ba manipur miyamna pambi ba duga khoi political parties in the pambi ba sei sigi sapchaba kono sei khoi honorable Prime Minister soina yorong Prime Minister soina khangam gani abasima ai han boina gi thajabani aduga Manipur matam sangna lakraba Manipur gi maramda wa kaimta ngang da ba se ko kai kun mana yam pen da ba penmum ju thok da ba sigma bharat ki ko gi Prime Minister amana ko gi swana wara tar matam da wai am ta haida ba se ngasi gi pen da ba se ko mipum khudi mak ta loina pawi ai ko gi mak ta su pawi da mak adubu ngasi theng ju thengna Prime Minister amala aga ko gi Manipur gi solution purakani ha ba se di ai ko mayam puno magna masigi kidang wakhan khanda bagi matam amadi leibra haina kali the Prime Minister amala ko ha ba se ma ichom cham na dilawai ma leiriba problem ji issue Manipur Lenga ki cabinet bifam ne approve tawduna Manipur Lenga ki makhada Salaiba Institute ama oirakrabasu hojik fawba James ta thabak tawriba staff singi oina Manipur Government Employment List MZL gi process lotion bidabana khudak khudong sadaba kaya mayok nare amadi tolop phangdana kayam koina Anaba Singi Seva Tauduna, Legadoribuno, Atumatamda, State Lengakna, MZL gi process, Luchin Bidrabadi, Jenems the Tabak Toriba staff singna Matam Ama Hectada, Makal Makakiagi Kunjang, Sanction Nanaba, Siam Saduna Lady Haina, Association for All Non-Teaching Staff, Jenemski President, Manohor Sandhamna, Fongdorotli, Association for All Non-Teaching Staff, Jenems Amadi, TNAI Jenems Ranch Sinduna Jenems MS Mamang the Pangtok Popawing from Amada of Famasi Mahang Pondok Kibani Mahang Makata Raduna High Kumjali Singani Kulumdagi December Amada Manipur Lengaki Cabinet Mifamna approved Tauduna Jenems Asi Lengaki Makada Labor Institute Amani Haina Lake Rabani Adubu Lengakna
Loksin Kraba Institute Amabu MGL process Loisindana Hojik Power Tamli Adubu Jenimski MGL process Loisin Bagi Matam Asi September Tha Asida Loirabani Adubu Hojik Power MGL Stowagi Mami Tadri Jenims Authority ki Maikay State Lingak da MGL ki process Taunanaba List Pumba Thagat Krabasu process Tobi Dabana Maram Oerga Finance Department na Thokiba order Amagi Matung ina MGL Yaudaba Amadi contract basis da Tabak Tauba Oiragana SIL EIL Yaudaba employees sing state Lengak na salary Piba Matam da Ating Bakaya Lairgani Haina Hierarchy staff sing da Langtak na bakaya po hale Jenims ta lairba staff sing education Tauning bagi apamba laite patient gi seba tauduna Lainingi adubu tolo fangdana amadi MGL gi process asi taudana kayam kuina patient gi damakta kathokduna leigidoribno maram asina athuma tamda MGL gi process tawbiriba state lengak na athuma tamda loisin bidrabadi makal makha kaya gi khongjang sangsinanaba sem saduna leire phongdoki gi association ani gi achet pa khoi gi demand je state government na sanction biriba MGL gi process hai by the end of this month sajida lotion bidragadi khoi gi association ani na hekta anytime hai tare makhal khuding maki makha tabe education tawnana khoi sem saraga leijare Zonal Education Office Zone 3 Thawal District Administration Thawal Department of Education is Samagra Shiksha Manipur Amadi Divisional Forest Office Thawal ga Kusamnana Sinduna Thawal Atokpa Makha Lekai Amadi Thaudam Lashang Them Khong Manunga Faunariba Inter Village Road ki Paringda Uchara Kaya Thajin Kre Ek Pair Ma Ke Naam Plan for Mother 2.0 gi Saruk Ama Oina Khambo Kendra gi MLA O Surja Kumar Singh Yauna Pangthokhiba Uchara Thabagi Thoram Aduda Saruk Yakiba Samagra Shiksha gi District Project Officer gi Thausu Puriba ZDO Zone 3 Thawal Y Achobal Singna Fongdorpada Laibak Asigi Mahusagi Khal Ngakna Thamnanabagi Fandamda Imagi Mingda U Thawa Haiba Adugi Saruk Ama Oina Ngasisu Uchara Thabagi Thoram Asi Pangthokpani Ngasi Thajaliba U Pambi Singh Asi Japanese ki Miyawaki style the Haibadi Yamna Kungna Tharga micro forest ama Semna Nabagi Mong the Thabani Laibaki Mahusagi Film Kaitarak Liba Asidagi Kanhuba Haibasi Aikoi Kudimak na Thaudang Lay Maram Asina Usara Thajin Minasi Haina Miam the Appeal Taukiba Loinana Saruk Yakiba Club Organization Sing Oza Sing Amadi Mahiroi Sing Busu Tagat Papundoki Panbayai Nasigi Usara Thabagi Thorum Aduda Lashang Tem High School TMK English School LM High School Gi Mahiroi Sing Amadi Oza Sing Su Saruk Yaki Lamlong Kaitel the Kaitel family was sing Amadi Kaitel Asigi Akoivada Laiba Miambu Lemna Layang Big Kem Amangasi Lamlong Kaitel the Pantokre Kem Adu Union of Social Upliftment Kurai District Health Society Infal East District NCD Cell Infal East AAM Kurai Sazolekai Amasung Laiwangma Hainumakong Amadi Haikrumakong the Laiba VLF Singa Punna Sinduna Pantokibani Kem Adugi Matang the Union of Social Upliftment ki General Secretary Thokchom Sureshna Thorom Asi Kurai Maikay Lairiba Kaitel Pambi Ima Singh na Nahal Makai Nomagi Chara Tanaba Honabada Health ki Damak Matam Kaithokpa Namdaba Adugi Damak Khalaga Pangthokpani Kem Asida Tongan ba Dr. Singh da Kaitel Pambi Amadi Masigi Akoibada Laiba Mioi Chanipan Romgi Tongan ba Anab Singh Yengki 30th Manipur University Inter College Literary Meet 2025 ki tharongga mai leinana hawalak liban hasingna Imalaibak Manipur bunong sibagi wakal henna pohnanabagi themda Imalaibak Manipur seithaba isai gi athoi ehen sangdam nabagi thorom ama lakliba September tang 15 da Manipur University da pangthoklagani hairiba isai athoi ehen sangdam naba asida Manipur amadi Manipur gi mapanda mahai tamliba mahairoi singna saruk yabiu
Sangdanaba asida ahan bamana fangbada lupalising nipan memento amadi certificate ani suba mana fangbadana lupalising taruk memento amadi certificate aduga ahum suba dana lupalising mari memento amadi certificate kusinagani hari Singapore paigedaba Air India flight amagi manung da famduna leiba passenger chani henna aircraft adudagi kumthanaba harakre Delhi airport pung anirom lairaba aircraft adugi air conditioning system adu yadabadagi passengers sing adu kumtha khankibani hari thodo adu ngarang numidang thokibani Boeing 787-9 Dreamliner aircraft adu numidang pung 13 da faigedabani maram amata hairamdana passengers sing adubo flight A12380 gi crew members singna kumtha halaga airport terminal building da pusin ki hari US Space Agency NASA US visa valid paiba Chinese citizens singbu NASA ki khudong sab sing pibada athingba thamkre NASA da contractors natraga mahiroi sing oina thabak toriba Chinese national singi sinnaba amadi NASA system facility punamak September mangada mangkre agency adugi khudong chadab sing punamak Chinese national singna sinnaba thingle haina nasana confirm tawkre China gi accelerated space program na US ta langtak na pohole hari Washington na China ga NASA gi data sharing tawba tawkidabadagi tokibadagi International Space Station ISS tagi Chinese astronaut singbusu lokthokre US National Security gi maramdagi leibak anigi marakta lairamba scientific collaborations adu tokre hari leibak ani asina technological edge fangnanaba kanna tanari bijabu fangkrabadi Chinese mahirosingna science amadi technology tamnanaba hotnai aduga handakta Chinese national singna spying tawgi maral sibasu leikrabani hari Shanabagi pau Sesu Youth Wings Kakching na sindana pangthok liba ahanba smak laikai apunba trophy gi ngasi sanakwa mes anigi ahanba ground da Makhalau Development Association amadi Bamol Pareng FT Fanjal amam sanaduna draw oikre aduga ani suba ground na Star Team amadi Panjau Pareng Team Panjal ani sanaduna draw oike District Kang Association Jiribam na sinduna mamang tha August ke tang kundagi hona Jiribam gi bawparada leiba Lamden Community Hall kam kangsangda Jiribam kasar amadi hailakandi gi kangkhut kumathoina saruk yaduna sanriba Tarabanga suba led RK Lalasana Memorial Mix Kang Tournament 2025 ke ngasi sanakwa pre-quarter knockout round match da Yaul Club B Sampanagar na MNCA Ningthembam bu Panjal Tarani Thuitareta Maithiba piduna MNCA Ningthembam tournament asidagi lehore hayeng nungthil pung ama taba matamda sanagadaba pre-quarter final knockout round match da SAYCB Sorok Atingbi amadi Isel Club Dibong B ga sanagani ahanba hap mamangda Yaul Club B Champanagar na MNCA Ningthembambu Panjal Taruk Ahumda Mangjin Thaduna Satki hap matung apibu matamda Yaul Club B Champa Nagarna MNCA Ningthembambu Panjal Taran Thuitareta Maithiba Pikibani Aroibada Maroy Pau Amuhanna Under 15, Under 17 boys amadi Under 17 girls state level Jawaharlal Nehru Hockey Tournament 2024 ngasidagi hodokre National Highway singda Mitaibo free movement ohenba IDP singbu magi khun singda hanjinanba amadi su extend tawba handoknanaba memorandum sing pishin kre Prime Minister gi khongchat asina lamdam masigi oiriba wathok asigi waroshin amadi purakadra haibagi thajaba lei haina MLA TH Arun Kumar na haikre loinana Singapore paigedaba Air India flight ki passenger sing plane dagi kumta hankre ngasidamakta di PAODAM pijaba matang asida loishinjare mitjang tabir bo khwai punapo amuka hanna khurumjari